Arambai News Guwahati da Maithelongi Pau WBSingbu Yan Handumaktada Jingangbam Susitarani Kurumjari. Hauzik Pungpamasi Faubugi oina Maruiba Samlapa Pau Kara Lominarase. Assam Lengakna Laxminath Bej Baruagi Chamaga Yankimapan Suba Mapokumon Numid Hayeng October Taramaresida School Kudimakna Morning Assembly Matamda State Anthem Wariba Omur Apnar Days Saknanaba Instruction Pirakre. Order asi Department of School Education, Government of Assamna issue torokibani. Garang Sagol Sel Numit Kasar Khongchat Kidamag Athoba Singi Liklam Thiba Loop Manipurgi Miyoi Tarat na Saba Kutbu Ama Kasar Lakipurgi Manungchan na Binakandi Part 2 Dalaiba South Barak Complex ta Thunglakre. Lubasigi President Tekcham Nando na Luchingba Team Asida Vice President Ahaibam Sarat General Secretary Sagol Sem Ronel Maitei Joint Secretary Sapam Tombi Mangang Treasurer Thongam Guneshwar Advisor Singh Laimium Santikumar Sharma MK Ilawar Amadi Thongnauzam Sarat Patron Member RK Nongdren Khomba Maitei Loinana Member Nipansu Loinarake Lagliba October Taramari Thangzan Numita Silzergi Manakta Laiba Khoirelgi Leng on the Bee Pata Langban Heshoi Tambagi Thoram Leng on the Bee Path Protection and Preservation Committee Thomi Singa Punna Pangthuk Minerabagi Matung Seminar Amadi Kabi San Milengi Thoram Amasu Pangthukani Haina Committee Maikaitagi and Nandamohan Thadorak Pachirol Amana Kanghalakli Laglibo October Taramanga Nongmaizing Numid Idkola Mandop Silcherda Assam Manipuri Kala Academy na Chahi Yankai Mapung Paduna Chahi Amachupna Chatarakpa Sana Pudong Thoram Loishin Bagi Nat Gyoba Makal Matilgi Thoram Kayaga Loinana Pangthokadori Thoram Asida Lubasigi Chairperson Sagaizam Kanan Namipam Mapu RK Gopal Sana Chief Engineer Irrigation Department Assamna Athoiba Mithung Amadi Kangabam Gauramani Cultural Activist na Akhanaba Mithung Oigadori Kalagi Lamda Academy asida Thoidok Hendokpa Kudol Tambiramba Layoi Kraba Ozasingi Mafamdasu Leirang Leihun Tamgadori Thoramasida Imung Manung Amadi Marup Mapang Single Loinana Mipung Kudingmakna Saruk Yaviranaba Thoramasigi Pamnaiba Singh Saikum Komlakanta S. Kanan Laishram Bir Kumar Somor Luang Amadi Advocate Fanzobam Loknathna Punna Mayamda Paujelakli Manipuri Sahitya Parishad Assam ki President Amadi General Secretary ki Ayaba Lauraga Parishad Baskandi Masana Sinduna Laklibo October Taramanga Nongmaizing Numitta Baskandi ki Polar Bonda Ahalaman Oza Singh Amadi Parishad ki member Singi Apunba Mipam Ama Pamnanabagi Taurang Tauri Mipam Asida Maroina Parishad ki Humpunithoi Suba Mipam Len Asi Polar Bonda Pangthoknabagi Matangda Khanakadori Mipam Asida Ahalaman Ima Indon Singh Amadi Parishad ki Lakipo District Committee ki Manung Chanba Branch Committee Singi Member Kudimakna Saruk Yabiranaba Baskandi Masagi President Khaidem Gaurahari Amadi Secretary Farooq Ahmed Chowdhury na Haizarakli Hauzik Manipur ki Pauda Imphal East District ki Yangang Pokpi Police Station ki Manung Channa Sabungkho Khuno Amadi Thangnana Lariba Mitei Khul Singda Ngarang Nongalamdai Kuki Terrorist Singna Nongmai Amadi Bomb Kapsilaktuna Landarakre Makhathana Ngarang Nungthil Kuki Militant Singa Khulngakpa Khunja Singa Kapnabada Khunja Ahum Bomb Machet Amadi Nongmaina Panduna Soke Asokpa Singh Hospital da Pukhatuna Laikanaki Makoi Ahum Ase Tuichin Lok Ka Tainaba Mafamda Kuki Militant Singa Kapnabada Sokibani Haire Pawasi Tabadagi Ngarang Ayuk Anganbada Lamlai Police Amadi Yangang Pokpi Police Station ki OC Anina Luchingba Police Team Ama Togdok Tokpamda Laki Imphal East ki Additional SP na Luchingba Team Amasu Togdok Tokpamda Laktuna Yengsen Ki Ngakningai Oiribadi Kuki Terrorist Singna Bomb Amadi Nongmai Kaptharak Pumapamaduda Ngaksen Bagi Tabak Togduna Leiba GR Kangbu Leina Nongmai Kapsila Hankiba Adu Kunja Singna Tasing Namak Ngaktaba Ngamdri Nakalamaromda Ngarang Ayuk Pung Nipan Lom Taba Matamdagi Hona Kuki Terrorist Singna Bunker Amadi Kem Sadun Lariba Sabungkhok Manungi Ching Sing da Khulngak Kunja Sing Amadi Lan Pangbalak Miyoi Kya Thomjin Ki Ngarang Nungthil Maikei Animakta Akan Mamong da Nongmai Kapnabada Khungak Pa Ahumasi Sokibani Haire Maragasida Sabungkhokta Paulo Bachaluba Paumi Singda Kunsuba Jat Regiment Amadi GR na Athingba Pirak
pata natana video footage sing namduna muthat hanki su hairi thong asibu Old Manipur Working Journalists Union Arms Wamadi Editors Guild Manipur EGM na akan mamoong da condemn tawrakle handak paumi sing da ka henba thong khaya chatharakliba siga mari lenana action lawnna ba Armzu amadi EGM na Unified Command gi chairman oriba Kuldip amadi governor da memorandum pishin gadawre NIA na Myanmar amadi Bangladesh ta base oiba terrorist outfit singa loktunaraga Indian Union gi mathakta lan howi haibigi maral da phakiba kuki macha Saimilun Gangte makhata na numit kuntrani gi oina judicial remand piduna jail da ngarang thajin kre NIA gi custody da lerakhiba nipani gi matam loireduna October 13 da Gangte Patiala House Court ta puthoki maduda court na numit kuntrani judicial custody da remand Pirakibani. Magna Manipura Irang Tokhanaba Sinbagaloyana, North East Kimafum Kaya Yauna, Myanmar, Amadi Bangladesh Tagi Fun Sing Loraga, Kukila Loba Sing da Kulayamadi Ate Mato Taba, Potsak Sing, Layanaba P. Haina, NIA Maral City. Singzamai Saikom Laikai the Labor Youth of Manipur Yomgi Tomi, Huidrom Tom Tilgi Yumgi Tongal the Sakandaba Singna Bomama Tamzinduna Kihanbagi Tong Adubu. Maikei kya condemn tongrakli loinana bom amabu police na makhutna pairaga hektamuk pukhatkiba sisu angakpani haina new development organization singjamai oinam thingal gi convener oinam noren na phongdorakli mikungna taba mafamda bom thamjinba si mioi bigi lamchat natte thongusina lebaki damak thabak tawge thorakpa mioi singda chaungna ninghanaba ama pokhale kari maramgi damak bom thamjilibano habadu athubada singdok pirau haina convener na makata na phongdorakli Ngarang Tengnopal District ki manung channa More gi Lokchau village ki manak nak na National Highway number chamasupna anida Manipur Police ki team amada sakhangdaba khulai paibasing na ambush tawrakre thogdogasi Manipur Police ki additional SP amana luchingduna amana luchingba team amana More town dagi Assam Rifles na paraba drug smuggler ama kusinanaba Tengnopal tamna lakpagi lambida thokibani Manipur gi oki kaithelda angakpa laina amana chaitheng pirakpadagi oksagi mamal khanghan hantharakre tampaki district kharada angakpa masak khangdaba laichada sinamara moiraga okaya sirakpadagi oksa chaba hanthanarakli amadi masinamara moiraga maroina imfalda oki mamal hantharaktuna oksagi business da chawraba chaitheng ama pirakli Mihaurol gi anganba matamdagi pangthoktuna lakliba Mera Chaurel Hoba kumsi chahi gi oina haujigori baleba ki phiu masina maram moiraga pangthoktaba yadaba laigi thorom khaktamak pangthoklagani mitai thaban londa tare suba thachat Mera thasi iramda masida khundaminariba yelho purup singi lining parei chetpa khwaidigi athoiba Kaba Thani Haina Lonaribani. Mera Thasigi Noma Panba, Mera Taurel Hobi Thasi, Mamang Jahidagi Hona, Lining Do Sanamahi, Temple Board Kaloinana, Utra Sanglen, Amadi, Ukal Galoinana, Pangtok Minaba Hokibani. Miragi Noma Panba, Nomizing Numid, Maliat Pam, Palcha, Ahumari, Ani Ama, October Taramanga Sigidi, Laigi Liklam Kaidana, Singna, Jamna Pangtok Jaragani, Haina. Lining Tho Sanamahi Temple Board ki Maibril, Maisnam Ibo Baluang na Thadorok Pachirol Amana Mayam da Paujelakli. Jiri Bamgi Lamle Lekai Dangrang Umang Laikan Balub Ukal, Jiri Masalo Shing the Sinduna, Pangtoki Paugi Mipam Amada, Hamom Dhoni Maite, Advisor Ukal Jiri Bamna, Asi Manipur da Kangluki Rang na Tataruk Suzilak Lava. Sinamaram Oiraga, Durga Puja, Panthoibi, Iratpa, Diwali, Ningol Chakoba, Amadi, Lai Harauna Jingbagi Thoram Singh, Pangtoktanaba, Haizerakli. Hen Padraba, Lai Thoram Kaktamak Tobiu, Harau Kumai, Amata Tobiganu, Haizerakli. Paugi Mipamadu, the Ukalgi President, Sanasam Lalmani Mitei, General Secretary General Sagosem Sarat Mitei, Advisor, Tonogzum Kumbaluang, Amadi, Taudam Mangi Mitei, Advisor. Ukal Jiri Masasu Saruk Yaki. New Kasar Road, Imphal Jiribamgi Lambi Paraga Chaliba National Highway number Kuntra Sigi Lambi Ama Jiribamgi Old Petrol Pamanaki Pibam Thina Soklaba Lambi Rang Jiribamgi Adhikari Mayum Gana Syam Sarma ASP Gi Lamjing Makada NHDCL gi Apex Body gi Manager Masamak Yauna Lambi Semjin Kre Lambi Semjin Basida Jiribam Municipal Council gi Executive Officer Moirang Them Surjit Su Saruk Yaki
Manipur High Court ki judge oriba Justice M.B. Muralidharanna mahak masamakpu Madras High Court ta thabiyu natragana Manipur gi transfer tawbiganu haina Supreme Court ta haizarakre. Jaraga sida Chief Justice D.Y. Chandrachud na luchingba Supreme Court Collegium na Manipur High Court ki Justice M.B. Muralidharan bu Kolkata High Court ta transfer tawnanabagi mamangda warip adu sokalakle. Justice hena phajana piba ngamnanabagi damak mahakpo Kolkata High Court ta transfer tawbagi warip asi lawbani haina Supreme Court Collegium na makhatana phongdorakhe. Hauzik atopa pausingda Pakistan ki wicket keeper batter Mohammad Rizwana Sri Lanka gi mayokta mahaki chama amadi team gi victory asi Gaza da laiba brothers amadi sisters sing da kathokibagi thong adugi mathakta BJP gi wangangloi RP Singh na masina maram oiraga Pakistan na terrorism sogotle habisi mayek Singh na utle haiki maki century amakhakti China da lariba Uyghur Muslim sing da kathoklamgadabani hainasu karemna rakre Israeli sing na Gazabu Maikai Mari Maktagi question bagi pibam da thamkre nongthak kangfal amadi ising gi lambi sing da thingduna thambagi thorang leptuna chathari kilometer nifu sangba pikraba Gaza strip asi kari numit matau karamna loksin gadoribno haibagi khanabagi matam lankhre karama matam da natraga matam amada hekta Israel na seize toragani haibagi pibam da lakli su hairi Haukiba October 3 Israel attack adugi Mastermind Mohammed Dave Guess Haragana Hena Kangnaba Tamthiraba Luchingba si Ngasidi Lotuna Laikre. Lebag Amadagi Lebag Amada Natragana Mapamadagi Mapamada Kuchatuna Lady, Hamas military wing, Amagi commander Sitanatana, Makok Tumba Luchingba Amadi commander Kanagumba Amata, Gazada Lay Dresu Hairi. Makoya se Qatar Natraga Topalebag Amagi 5-star hotel Amada Nungaina Lituk Lungani Tazanari. Ngasidi Lana Sinamaram Moiraga Malem su Ani Tokna Chimkhainarakpagi Pibam Amada Lakle Israel gi michangdana UK, US, France, Australia, Germany, Norway amadi India na chingbane aduga Palestine bu sogotliba sina Qatar, Lebanon, Kuwait, Afghanistan amadi Arab ki leibak ayambane Israel ki Prime Minister Benjamin Netanyahu na Hamas ki mayokta lan chatharingai maragasida I teiraba angangi phamungi picture ama share tawraduna X ta asumna irakhi madudi Hamas asidi ISIS tagi hena phatlamtre Hamas militant singna nupi amadi angang singi mangak kakli su hairi Haukiba yumsagai sanamid hanagi Defense Minister amadi centrist opposition party leader Benny Gantz yauna emergency wartime government ama Israel na semkre Jeraga sida Israel gi hostage sing thadorok triba fawba Gaza gi oina mai ising amadi thau amatta piroi haikre humanitarian gi damakta humanitarian leibatai kanagumba amatta na makhoida pauktak amatta pirak loidabani hainasu Israel gi minister Israel Katz na phongdorakhi Maragasida UN Chief Antonio Guterres na thau achathak amadi isingdi Gaza da pusinbagi ayaba pigadabani amadi potlam sing asi yariba makai thuna yangna phanghangadabani haina UN Secretary General asina hairakle Aroibada ngasigi tantak pa maroiba pau khara Guwahati tamna lakpa Northeast Express train ngarang Thokiba laibak thiba thokdok adugi matangda ahanbagi oina thiumba chathabada pungda kilometer chamaga kunipan gi speed ta train asina chelingai engine driver na emergency brake phaki hairi maduda Bihar gi Raghunathpur railway station da train asi track tagi nanthakibadagi miyoi mari laikidabane Bihar train tragedy da laikidaba singi imungda lupa lakh mari ex gracia oina piragani haina Bihar gi CM Nitish Kumar na lauthorakle Assam dagi haukiba hauzikna Dubai da laiba miyoi amana mahaki chahi marphu surabi mamabu unabagi ayaba mahaki mayambana pidabagi damag Guwahati High Court ki mateng lawraduna masa pangdraba mama sibu unahanabagi ayaba phanghannaba case palakre Jayanta Krishna Sharma bu Guwahati University Arts Faculty gi anoba dinoina khankre Assam gi Nagaon drug addict ki chang hengalak Libasigi matangda MP Bordoloina Nungaitaba Fongdorakli. Kohima da HIV positive oibigi chang hengalakliba sigi chada Moudra Taruk Dasmik Ani Tareti sexual root ni hairi.
Manipur Lengang social media platform lan sinan bagi mayokta warning pirakre ethnic irang na chahalaba Manipur mahusagi pibam purak na bagi damak lan tumanghan ba amadi hingsagi pauzel puba video na traga image sing circulation tawada Manipur Lengak na ating bathamkre Center na Arunachal da thong taret sana na bagi damak lupa crore chamaga taranipan dasmik manga approve tawkre nomagi khongchatta Prime Minister Narendra Modi Pithogarh da chatkadori khongchira sida lupa crore lising mariga chanigi multiple development project kaya urep uyung tamlamgadori Hanagi Congress ki President Rahul Gandhi October 15 amadi 13 numit inigi khongchatta Mizoram da lakadori KYC norms thugaibagi-damak Paytm Payments Bank da RBI na penalty oina lupa crore 5.38 pinanaba hairakre amadi Olympic gold medalist Neeraj Chopra bu World Athletics na Men's World Athlete of the Year English ngani kulhumdoi award ki damak khalakre ngasi gi nadi Arambai News Guwahati dami thilon gi pau sandok chaba matang solution jaba ga loinana tabiri basing bom kasohana kurumjari